Welcome to the channel Wizard. You are listening to the top stories of the day. Penganba lalholup singi boycott marakta Republic Day thoram pangthokre. Lamdam sida satiyam sungnung si chanabagi mari hena chesin hanbana governor na appeal tokre. Tongan lalholup singi boycott marakta Republic Day thoram pangthokre. Lamdam sida satiyam sungnung si chanabagi mari hena chesin hanba governor na appeal tokre. Tongan lalholup singi total shutdown amadi boycott marakta security ga akal section thorang lona. Ngarang Imphal yauna tongan ba district headquarters singda Hundraga Teret Suba Republic Day ki thoram pangthokre. Impala pangthoki pe thoram adu governor Ajay Kumar Bhalana Bharat ki machu hongi phiran singkat lama matunda national anthem saktuna amasung salute katun ikai kumna budki. Nipan Suba Manipur Rifles ki commandant and Modu Nimaina Black Beret command oiki. Loinana cultural troop taramri amasung tongan ba department singi punna march pass contingent humpu teret na sarup yaki. Loinana thoramadu ko mari lenana governor na president medal for distinguished service medal for meritorious service yauna punna personal tara hundoida medal su yatoki hai. Mihatina happy kraba Rishikant ki mingda ginmin thang haukip hablakpa tarai lodi DPF. Manipur lenga ki commissioner kam secretary homna and Asokumana Thasiki Kulhum Doida Presta Thador Lamada. Kuki Kulai Pabisina Mihatina Hatok Pikraba Mayang Lambam Rishikant Singhagi Atopamami. Ginmin Tang Haina Hapchilakpa Democratic People DPF Amadi Manungi Mioshina Akabamong the Yaning Fondorbi. PDF Women Wingi Mihut Kangu Amana Lakitraba Mayang Lambam Rishikant Singhagi Katin Kuno Uchan Makonga Leba Mayam the Chatuna Awaba Fondoki Awaba Fondokpa Adu Saruk Yakibi DPF Women Wingi General Secretary Premita Devina Wahing from the Fondokibida. Ha Asigi Kulma Toida Kuki Kulai Pabisina Mihatina Hatok Pikraba Mayang Lambam Rishikant Mihat Asi Akamong the Kanem Tawi Manipur Lengaki Mari Lainaba Mihat Asida General Mioshing Atuba the Padana Chap Chaba Charak Pikadabni Lamdam Asida Chanadaba Mong the Manipur Lengaki Commissioner come home Tokwa Cheron Amada Lakitraba Rishikantabu Apokamamin Ginmintang Rishit Kantagi
lamdam asida chatnadaba mawngda Manipur leingaki commissioner kam home na thokpa cherol amada laikidraba Rishikantbu atopa maming ginmintang haina hapchilakpasi taraina lobu ngamloi thawung asi aranbani haina mari leidabasingna sengdorakadabani haiki January kuthama thoida pangthokadriba Manipur kanba concert mairoi singna saruk yabiu malangba tha sigi kuthama thoida kokomini singduna chatkadriba Manipur kanba concert asi IDP sigi mairoi sing yauna tongan tongan ba mairoi singda tamliba body amadi hostel da leiba mairoi sing mapung phana saruk yabiu haina kokomi student front sinduna ngasi impal da leiba kokomi ge office ta pangthokpa pawgi mifam amada front sigi convener lukram malamuna phongdokre maka ta na mahakna haikibada haukiba chahi lising ani kulhumdoi gi megi ahumdagi kuki narco terrorist singna lamdam asigi yelhomi oriba maitai sing mathakta landarakpadagi masagi maramda maitai gi ribu refugee oina leiri kuki sing chatrakpa etek aduda mara leijidaba mioi kya amasu sikre mioi lising humpu hena mai maki thadokna lanjenadna tongan tongan mafam singda changjafam laudura leiri ngasi fawda national highway singda maitai sing maning tamna chat phangdri thokli birang asigi matangda bharat sarkar gi maikai digi waroi sing ama purakna honaba amat leitri masina thawang asi bharat sarkarna hidden agenda amagi makada chathaba thorang oiramloi haningai leite maramaduna India government na miyangi kholau tasin kangsinadana laithokliba asigi mayota miyangi akanba kholau golonena January 13 chatkadriba miyangi kokchet asi namdam asigi tongan tongan ba mailoi singda tamliba high school university medical mailoi sing yauna boarding amadi hostel ta leiriba mailoi sing amsu relief camp ta leiriba IDP singsu saruk yabiu haina pausina makata na phongdori oil pump ani matam khaktana athingba thamle G5 Thawal district ki Wangbal Canal mapada hangba Sorojini oil pump amadi Bishnupur district ki Moirang thana lerakta hangba MS Elidas fuel station matam khaktana athingba thamle haina G5 na thador ko cherolaman hai lore yadaba G5 na thador ko cherolamana haibana Wangbal Canal mapada laiba Sorojini oil pump ki mapu Thoksom Jadumani na Imalaiba ki ningtamba hanjinnaba ki lanthengnariba G5 ki member ama thaduna sel ki mating gamari lainana wari sanaki adubu Jadumanina athiba wahi wata kya sijinaduna G5 ki member adubu mahaki escort kangbu amabu phan ki amasung Manipur police commando da sinna bohonaki madugi subathakta member adubu tamthiba mongda fu chaiba toraki madu oinamak G5 ki member aduna escort ki khulai amadi gypsy mullaga chalaki adubu ichili naw oiba maramna state force ki khulai adudi dok tokpam oil pump aduda thamlamki aduga gypsy aduna hairo ki mafam amada thamlamki MS Elidas fuel station ki konjengbam jitendasu sel gi mating pangna bahairu bada security force oina thamduna yawal ihogi mayok to phone leblaki madugi damak ahan ba warning oina haukiba January 9 da micham yam sok tanaba mongda oil pump aduda bom pokhai hankibani adubu ke jitena changjarakpagi mahutta security force ta haidoktuna G5 ki members sing fahanki lorena lamdamasida leiriba oil pump sing khomdana kongjing changsilakki asumna yawal ihogi mayokta leblaki ba miyoi asi G5 ta changjarakpa leitri hairi